ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯅ ꯃꯥꯒꯤ ꯗꯗꯥꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯅꯣꯡꯊꯥꯡꯅ ꯀꯣꯟꯈꯤꯕꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ, ꯃꯥꯅ ꯂꯦꯟꯕꯗꯨꯗ ꯑꯃꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯈꯨꯠꯁꯦ꯫ ꯈꯨꯠ ꯀꯩꯗꯧꯔꯒꯦ? ꯗꯗꯥꯒꯤ ꯈꯨꯠꯁꯦ ꯑꯝꯇ ꯂꯧꯊꯣꯛꯎ꯫ ꯀꯩꯒꯤ ꯂꯧꯊꯣꯛꯇꯣꯏꯕ ꯑꯩꯗꯤ? ꯑꯩ ꯍꯧꯒꯠꯀꯦ꯫ ꯌꯥꯝ ꯉꯜꯂꯤ, ꯉꯟꯖꯁꯅꯨ, ꯑꯉꯥꯡ ꯂꯝ ꯌꯥꯝ ꯍꯦꯟꯅꯨ꯫ ꯑꯁ ꯆꯠꯀꯦꯁꯦ, ꯌꯥꯔꯣꯏ꯫ ꯗꯦꯅꯤꯌꯦꯜ ꯉꯔꯥꯡ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ, ꯑꯗꯨꯅ ꯉꯟꯅ ꯍꯧꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯩ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯔꯦ, ꯃꯥꯅ ꯍꯦꯛ ꯍꯦꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯄ ꯃꯐꯝꯅꯤ꯫ ꯀꯞꯄꯨ ꯅꯪꯁꯨ, ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯀꯞꯈꯤꯕꯅꯤ, ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯂꯩꯇ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯃꯦꯝ, ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯗꯥ ꯍꯥꯏꯅ ꯀꯧꯔꯔꯣ꯫ ꯎꯅꯤꯡꯗꯦ ꯍꯥꯏꯈꯤꯕ ꯁꯛꯇꯝ ꯉꯁꯤꯗꯤ ꯗꯗꯥꯅ ꯎꯅꯤꯡꯂꯛꯑꯦ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯈꯤꯕ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯉꯛꯑꯦ꯫ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯗꯗꯥꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ꯫ ꯗꯗꯥꯅ ꯅꯥꯕꯗ ꯅꯪꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯅ ꯗꯗꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯗꯣ ꯗꯗꯥ ꯈꯪꯉꯤ꯫ ꯗꯗꯥꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯋꯥꯈꯜꯅ ꯅꯪꯕꯨ ꯂꯥꯞꯊꯣꯛꯀꯦ ꯈꯟꯈꯤꯕ, ꯑꯗꯨꯕꯨ ꯉꯝꯍꯟꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯗꯨꯛ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯗꯗꯥ ꯉꯝꯗ꯭ꯔꯦ꯫ ꯀꯨꯏꯔꯦ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯕꯁꯦ, ꯑꯗꯨꯕꯨ ꯀꯨꯝꯒꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯟꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯩꯅ ꯊꯤꯔꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯗꯦꯅꯤꯌꯦꯜ ꯈꯨꯝꯂꯛꯇꯦ, ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯂꯥꯛꯑꯣ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯗꯦꯅꯤꯌꯦꯜ ꯇꯞꯅ ꯅꯣꯛꯃꯤ꯫ ꯃꯃꯥ ꯆꯥꯕꯤꯌꯨꯔꯣ? ꯗꯦꯅꯤꯌꯦꯜ ꯃꯃꯥꯒꯤ ꯃꯐꯝꯗ ꯎꯅꯤꯡꯂꯝꯗꯦ ꯃꯥꯒꯤ ꯑꯋꯥꯕ꯫ ꯔꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯂꯥꯛꯑꯣꯅꯦ꯫ ꯃꯃꯥ, ꯑꯩ ꯍꯜꯂꯛꯄꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯏ꯫ ꯔꯤꯇꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯗꯦꯅꯤꯌꯦꯜ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯒꯥꯔꯤ ꯃꯈꯣꯜꯗꯨꯗ ꯔꯤꯇꯥ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯊꯧꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯔꯤꯇꯥ ꯀꯔꯤꯁꯨ ꯈꯟꯗ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯗꯦꯅꯤꯌꯦꯜ ꯑꯣꯐꯤꯁꯇ ꯂꯥꯛꯑꯕꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ, ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ꯫ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ꯫ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯁꯥꯔ, ꯏꯁꯥ ꯉꯝꯕꯤꯗꯕ꯭ꯔꯥ? ꯗꯦꯅꯤꯌꯦꯜ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ, ꯀꯩ ꯂꯩꯔꯦ? ꯂꯣꯏꯌꯝꯕꯅ, ꯁꯥꯔ ꯍꯥꯏꯕ ꯐꯥꯏꯜꯗꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯥꯏꯜꯗꯨ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯌꯥꯔꯦ꯫ ꯑꯗꯨ ꯁꯥꯔ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯄꯣꯊꯥꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯣꯏꯌꯝꯕ ꯁꯦꯂꯨꯠ ꯇꯧꯔꯝꯃꯒ ꯆꯠꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯃꯇꯣꯝ ꯂꯩꯔꯛꯂꯕ ꯃꯇꯝꯗꯨꯗ ꯍꯦꯜꯂꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯕ꯫ ꯅꯪ ꯍꯜꯂꯣ, ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯋꯥꯏ꯫ ꯅꯪ ꯂꯩꯇꯕ ꯃꯐꯝꯗꯣ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ꯫ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗꯅ ꯊꯕꯛ ꯆꯠꯄꯗ ꯕꯦꯝꯕꯦꯝꯅ ꯈꯥꯝꯒꯦ ꯇꯧꯕꯗ ꯃꯥꯅ ꯇꯥꯗꯅ ꯆꯠꯈꯤꯕ꯫ ꯑꯩꯕꯨ ꯑꯣꯜꯂꯨ, ꯊꯃꯣꯏꯗꯨꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯊꯣꯔꯛꯏ꯫ ꯂꯣꯏꯌꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯁꯥꯔ, ꯑꯗꯨꯒ ꯇꯥꯗ ꯑꯗꯨꯃꯛ ꯊꯣꯔꯛꯏ꯫ ꯗꯦꯅꯤꯌꯦꯜ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯈꯪꯗ ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯇꯥꯔꯛꯄꯁꯨ ꯂꯦꯞꯇꯦ ꯃꯄꯤꯗꯨ꯫ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯄꯥꯈꯠꯂꯦ꯫
ꯍꯥꯟꯅ ꯊꯦꯡꯂꯁꯨ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯊꯦꯡꯉꯤ꯫ ꯔꯤꯇꯥ ꯇꯨꯝꯊꯕ ꯌꯥꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯅꯣꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯨꯔꯛꯑꯝꯃꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ꯫ ꯗꯦꯅꯤꯌꯦꯜꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯄꯨ ꯌꯦꯡꯕ ꯉꯝꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯒꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯕ꯭ꯔꯥ? ꯗꯦꯅꯤꯌꯦꯜ ꯐꯅ ꯀꯨꯏꯔꯦ ꯃꯥꯅ ꯅꯣꯡꯂꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ꯫ ꯏꯪꯕ ꯀꯔꯤꯅꯣ ꯈꯪꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ ꯊꯛꯇ ꯂꯩꯔꯛꯄꯅ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯛꯄꯒ ꯃꯁꯥꯗꯨ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ꯫ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨ ꯇꯞꯅ ꯐꯝꯊꯈꯤ꯫ ꯑꯋꯥꯕ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯊꯃꯣꯏ ꯃꯩꯆꯥꯛ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯔꯦ꯫ ꯌꯥꯝ ꯋꯥꯕ ꯈꯣꯟꯖꯦꯜꯗ ꯇꯅꯤꯛ ꯇꯅꯤꯛ "ꯕꯦꯝꯕꯦꯝ, ꯕꯦꯝꯕꯦꯝ" ꯑꯀꯟꯕ ꯅꯣꯡꯂꯩꯅ ꯎꯈꯤꯗ꯭ꯔꯦ, ꯎꯍꯟꯈꯤꯗ꯭ꯔꯦ ꯃꯄꯤ ꯊꯃꯣꯏ ꯆꯥꯛꯄꯒꯤ ꯄꯤꯔꯥꯡ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯇꯥꯔꯛꯄꯅꯤ ꯃꯥꯒꯤ ꯄꯤꯔꯥꯡ, ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯇꯁꯦꯡ ꯇꯁꯦꯡꯂꯕ ꯃꯤꯠꯀꯤ ꯄꯤꯅꯤ꯫ "ꯗꯗꯥꯅ ꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ, ꯅꯪ ꯍꯜꯂꯛꯈꯣ ꯑꯩꯒꯤ ꯅꯥꯛꯇ꯫ ꯗꯗꯥꯅ ꯅꯪꯕꯨ ꯎꯕ ꯐꯪꯗꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦ꯫ ꯗꯗꯥ ꯅꯪꯕꯨ ꯎꯅꯤꯡꯉꯦ꯫ ꯅꯪꯅ ꯗꯗꯥ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ, ꯍꯥꯏꯔꯣ ꯂꯥꯛꯑꯣ, ꯗꯗꯥ ꯉꯁꯤꯗꯤ ꯇꯥꯔꯒꯦ꯫ ꯗꯗꯥ ꯅꯪꯅ ꯀꯧꯕꯗ ꯈꯨꯝꯂꯒꯦ, ꯅꯅꯤꯡꯇꯝꯅ ꯀꯧꯔꯣ ꯂꯥꯛꯑꯣ." ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ꯫ ꯗꯦꯅꯤꯌꯦꯜ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯨꯝꯂꯣꯝꯗ ꯌꯦꯡꯉꯝꯃꯒ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯦ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯣꯡꯁꯨ ꯉꯥꯡꯐꯨꯡ ꯉꯥꯡꯐꯨꯡ ꯇꯧꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯇꯞꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯐꯝꯃꯤ꯫ ꯈꯨꯔꯨꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯔꯤꯇꯥꯅ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ "ꯕꯨꯡꯉꯣ!" ꯗꯦꯅꯤꯌꯦꯜ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯔꯤꯇꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ "ꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯗꯤ? ꯁꯦ, ꯅꯪ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ?" ꯗꯦꯅꯤꯌꯦꯜ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯔꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯗꯦꯅꯤꯌꯦꯜ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯃꯃꯥ, ꯑꯩꯕꯨ ꯁꯨꯝꯕꯤꯌꯨ, ꯅꯆꯥ ꯄꯣꯊꯥꯅꯤꯡꯉꯤ." ꯔꯤꯇꯥ ꯈꯪꯗꯕ ꯁꯥꯗꯨꯅ "ꯏꯆꯥ ꯀꯩꯗꯧꯔꯦ? ꯁꯦ, ꯃꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯗꯦꯅꯤꯌꯦꯜ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯎꯔꯦ ꯃꯈꯨꯠꯁꯨ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯔꯤꯇꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯄꯥꯏꯖꯩ, ꯑꯗꯨꯕꯨ ꯃꯩ ꯍꯧꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯕꯨꯡꯉꯣ, ꯅꯁꯥꯁꯤꯗꯤ?" "ꯃꯃꯥ, ꯑꯩꯕꯨ ꯄꯣꯊꯥꯍꯟꯕꯤꯔꯣ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ." "ꯃꯃꯥ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ, ꯃꯐꯝꯁꯤꯗ ꯁꯨꯝꯕꯤꯔꯝꯃꯣ." "ꯕꯨꯡꯉꯣ, ꯂꯝ ꯍꯦꯟꯒꯅꯨ, ꯂꯥꯛꯑꯣ ꯃꯃꯥ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ." ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯗꯦꯅꯤꯌꯦꯜ ꯀꯥ ꯌꯧꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯔꯦ꯫ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯐꯤ ꯃꯆꯥ ꯑꯃꯅ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯇꯞꯅ ꯅꯞꯄꯤ, ꯑꯁꯥꯕꯗꯨ ꯂꯧꯊꯣꯛꯄꯤ꯫ "ꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ?" "ꯕꯟꯇꯤ ꯂꯦꯝꯕꯤ ꯍꯣꯏꯗ." "ꯅꯪꯗꯤ ꯀꯩꯒꯤ?" "ꯈꯪꯗꯦ, ꯀꯔꯝꯅ ꯀꯔꯤꯒꯤ ꯆꯠꯄꯅꯣ, ꯃꯃꯥ, ꯑꯩꯒꯤ ꯏꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈꯤ." ꯔꯤꯇꯥ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯁꯥꯗꯨ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯠꯁꯤꯜꯂꯤ꯫ "ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯝꯃꯨꯀꯣ, ꯃꯃꯥ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝꯂꯛꯀꯦ." ꯔꯤꯇꯥ ꯐꯠ ꯆꯠꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯐꯃꯨꯡꯗ ꯃꯈꯨꯠꯅ ꯄꯥꯏꯖꯗꯨꯅ "ꯅꯪꯒꯤ ꯇꯨꯝꯐꯝ, ꯅꯪꯅꯗꯤ ꯇꯨꯝꯕꯤꯗ꯭ꯔꯕ ꯐꯃꯨꯡꯁꯦ ꯑꯩꯅ ꯀꯔꯝꯅ ꯇꯨꯝꯒꯅꯤ?" ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯣꯐꯥꯗ ꯇꯨꯝꯃꯤ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯗꯦꯅꯤꯌꯦꯜ ꯃꯁꯥꯗꯨ ꯉꯝꯗꯕ ꯍꯦꯟꯈꯤꯕꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯗꯦꯅꯤꯌꯦꯜ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯃꯃꯥ ꯑꯣꯏꯔꯝꯃꯤ ꯀꯟꯅ, ꯃꯄꯤꯗꯨ ꯇꯨꯃꯤꯟꯅ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯃꯥꯒꯤ ꯃꯄꯥ ꯌꯧꯕꯒ ꯆꯞ ꯂꯦꯞꯈꯤ꯫
ꯃꯊꯛꯇꯨꯗ ꯗꯥꯏꯅꯦꯜ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯎꯅꯤꯡꯕ ꯁꯛꯇꯝꯅ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯑꯅꯥꯕ ꯀꯥꯎꯖ ꯐꯨꯒꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯨꯞꯊꯈꯤ ꯍꯥꯟꯅꯒꯨꯝ꯫ ꯗꯥꯏꯅꯦꯜ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯆꯠꯈ꯭ꯔꯕ ꯅꯠꯇꯦ, ꯆꯠꯈ꯭ꯔꯣ, ꯂꯥꯛꯀꯅꯣ ꯑꯃꯨꯛ꯫ ꯑꯁꯨꯛ ꯑꯣꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯆꯠꯈ꯭ꯔꯣ, ꯂꯥꯛꯀꯅꯣ, ꯁꯨꯡꯂꯥꯛ ꯂꯥꯛꯀꯅꯣ ꯏꯅꯥꯛꯇ꯫ ꯕꯦꯝꯕꯦꯝꯒꯤ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯦꯡꯂꯛꯄꯗ ꯕꯦꯝꯕꯦꯝ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯗꯗꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯐꯠꯀꯟ ꯊꯣꯔꯛꯏ꯫ ꯆꯠꯈ꯭ꯔꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯅꯣ, ꯌꯦꯡꯅꯤꯡꯗꯦ, ꯇꯥꯅꯤꯡꯗꯦ꯫ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯤꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯏ꯫ ꯇꯩꯊꯣꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯔꯦꯞ ꯑꯈꯟ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯆꯠꯈ꯭ꯔꯣ꯫ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯦꯝꯕꯦꯝ ꯀꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤ꯫ ꯗꯥꯏꯅꯦꯜ ꯈꯪꯍꯧꯗꯦ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯈꯤꯕ꯫ ꯕꯦꯝꯕꯦꯝ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯤ꯫ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯤ ꯃꯥꯒꯤ ꯗꯗꯥꯁꯤ, ꯑꯗꯨꯅ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯉꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯀꯧꯕꯗꯤ ꯇꯣꯛꯈ꯭ꯔꯣ, ꯅꯣꯡꯃꯇ ꯃꯥꯅ ꯀꯧꯕꯗ ꯈꯨꯝꯐꯥꯎ ꯈꯨꯝꯕꯤꯗꯕ ꯃꯥꯒꯤ ꯗꯗꯥꯅꯤ꯫